Mayam taram noksari ngasi su mayam gidamakta akiba wari ma poduna laksari kadai de thokhiba wari no habe matam da West Bengal gi mafam da thokhiba ni wari se kamaina tawba ge habado mayam pun taminasi mayam pun khangminasi ahan ba wari sidi aigi ima da thokhiba ni wari se thaina gi ba wari budi oi ai habadi wari dugi ai du ni ko aina ai oina lijabani aigi ming sibjit kawi West Bengal dagini ai ngasi akiba wari ani lejage mayam na wari se tabada su adum khara ki gani ha dana khanjai ado kamaina tawbuno habdu di taraga khangdoini mayam tamina sebako ahan ba wari sidi aigi ima da thokibani wari si thaina gi wari budi oi matam matuda aikhoi ima gi chana ba marup ama sulerabe mahaki mamingna Sorna kawe makhoi ani angang oiringai sanamina ba laimina ba asumna tawrami Sorna gi mamana aigi ima busu machagum na khanjai nong masu aikhoi gi ima do Sorna gi mayumda nungtigi tawbagum lairik paba chali lambi su kakara mugi dukan faw chali kakara mona nomituda aikhoi gi ima da khamna khina hai kadai da chali no hai duna hanga i dana hai adu imana su Sorna hoi dani kai hai ge na hangen hai adu kakara mona nungai taba pauni nangi marup Sorna gi mama do haujik malem sida leitre Sorna su masado kapmandana khamba ngamdabadagi magi mani gi yumda chathan khre hairi madu tabada aigi imado yamna nungai kide mahak akara mogi wado thajaram dib mahak Sorna gi mayumda chatuna amuktang di yengorage haiduna laki mahak na chatubadadi Thongnaodagi Sorna gi mamana imada kaurakhina hai aduga kumaktuna imagi mamangda lakhina hai matawaduda imadi kiraduna mufam madudagi chelaki aduga amuk hanasu Sorna gi mayumduda chatudrena hai ngasichu wari sin ningsinglaga imadugi kiba fawi haidana hai ngasichu Sorna gi mamadu magi manakta leibagumna adum faujai haidana hairi mathangi wari asina aina chahi 15 surapu matamgini aikhoi gi yumdu city dagi khara lape aduna aikhoi gi babagi thabak chatpa aigi amadi ichegi school chatpada khudong charamde aduduna babasu baragumba amathina bakhanki aduna aikhoi su city da mafam amasu phangki yengbada aikoina pamba mafam haibado oi mafam asida leibadagi di babagi thabak chatpa amadi aigi amadi ichegi school chatpada hena araiba amasu oheli asumna sum lerak labada mafam adugi mapu mahaki macha amadi laiminari ba singduga hena close oibasu helaki ai matamaduda smartphone amasu yam pamnamki aduna babana aingonda smartphone amasu leiduna piki laibok paba amana aikhoi gi manakta wifi on tawduna thamba amasu leiri aduna ai tuition halaga phone da aduma luptuna su lerame natragana ai imanaba singa manak nakpada leiba lampakta sanaba thoi lampaktu dagi khara chatlaga achauba u amasu lei u adugi manakta kana amata changnede mafam asi mayamna hainabada hingchabi amalei thawai amalei hai adubu aidi moigi wado da thajadi adubu nongmadi ai phone do met na kawraga u manaktu da changduna leirame game sanabada kari amata khangba ngamlamde khangawdana aigi childa nungsitna humakpagi matawgumna fawrokhi loina kanagumna aibu kawrokpagi mataw mankhiba ai nak yeta koi nyenge adubu kanamtadi ukhidi chek lawu makhon ama taba su phangye aina mathakta yengubu matamdadi thawai ama magi machabu tumba sombiduna leiba oi tawam leba mongdadi ai kana lawe thawai aduna karigumba amata tarokjingai ai thawai kanjaduna chelaki adubu warisi masida loide mathangi nongdangda yumgi men oriba thongdo masa mathanda hanglaki babasu ahing haugatuna kaigino thong hangido huran baga changlakadi kamaina tawgani haiduna ngangi asengbadi pu thongdo aina lok tawraga thamlamlabani aduga thong hangame haba tabadagidi ai pungak ngakpa phawki thongdo kamaina hangino kamaina matonda hangino na khallib aikhoi imasu numitida kanagumba amana magi makhongdo aduda metlakpagumna phawina haiba nongala aga magi makhongdo chotlaga leramasu haib loinana makuchu jaga amada daktara men haib mathangi numitta haibadi mathangi nungthangda amuk ichedo magi mangakta kanagumba mana metpagi matawgumna mannen haib masigumba thawdok mayam sina akhoi gi family singse haibadi akhoi mi punna room amada tumba hauki
room amada mi amam lebdo amta leitre pulap leireba nongmagi akoida ai atpa piusu dum hele matamduda thawaido akhoi itungda inaduna leire haidana khanjaki adubu aina haiba wase kanamtana thajaki nongmana kitchen dagi pochai tabagi makhol ama tagani amuksu thongdo kanagumba amana thinbagi makhon gum tagani 24 hours kanagumbana akhoi bu yengchanduna leiba manbusu yawi asumna sum torpuduna maram moiraga yumbuda amadi laikai gi miyoida aikoida thokleba thawngsingdigi matangda loina tammib adubu kana amata wafam adugi maramda wari sarak o haba yade mayam loina makinayeb matam kaya gi mamangda mafam asida lukhabi amal leiramin hayeb magi nupaduda kari thoke habasu kana amata khangde nongmadi nupido black magic toramba aikoigi khonsigi mina pharen hayeb aduduna mayamna nupi adubu u aduda yanduna hingna mai thakin haib maduda natana machadusu tamthiba khusida sikhi ngasisu thawaido u adugi manakta nungthangi matamda uyena hainai nupi do machagi laman khumnaba ngaiduna leiribani asengbadi ududagi landuna chatpa mi phawda mangba yauna ribane aduga kana amata mafamududa chatnade adubu adongi ichasina mafam aduda chatluba haibas yamna lanba thabak amane nakhoi yum asida leiba taragadi yamna khudong thiningai oiba thawdok kaya ama thokini thawai aduna nakhoi bu lemna thararoi aduduna nakhoi yum asibu thadoktuna mafam asidagi yam thuna chatkhro ana haiyeba mathagi numit maktada akhoi matam manghandana mafam adudagi thoklakhi aduga mafam amada amuk honglakhi thawongsi thengnaba miwe khaktana khangani na haibaduni mayam masigi warisa matang swaida losenjarage ado masini ngasigi wari haitaragadi haidi hek tabadasu akoigi angakpa phawidana ko angakpa phaw baibdi wari sidi wari ne ene dum haiduni wari sidi wari ne ado ibataragasu akoida wari sidagi kara nungai ba kainoma di yauri dana adugi potuni ba agunda su ngai je habdi nungai jabado wari je haibadi aina wari je su paba matamda nungai ba mapokche ba aduga taba matamda su mayamna dum haibadi tonganba angakpa hadi akiba gumba adumba phawramba suya phawramba basu ya adubu phawda kamai toge habadu so dum comment haibiro aduga akhoi sumba bhutki wari mayam ama happening balai raga su bhutki wari khaktani ko bhutki wari happening balai raga su comment haibiro aduga number pijarake adugi number duda akhoi isa da hakting na thokeba wari singdo hapiro badum aina sumsoi soidana hapjarake do wari do hapira ke hai taraga de khoi gi pajana ithokpiro khoi gi phone gi notes ta aduga khoi gi whatsapp number do aina piraka do number ro adu de copy paste toksalaga thajan biro aikoina sungsoi soidana adu madum gi wari sing do boy khoi channel sida hapangam na khona jarake adudi mayam ngasi gi damakta di kainarsi mathang gi wari damu mayam pona thengnarsi yai fare